Hello everyone, mayam bukuramjari ngasigi mathel sidi akhoi nga marum bora horaga insang oina thonga kadoini adu mayam nga marum bora di dum chai dana ko akhoi gi achar gani khangde chutney gani khangde dum akhoi gi hotel da dum phangi dana adu da dum chai dana ko do nga marum bora se thonga go aina mayam da aina share tokjar kadoine ko ado nga marum bora se kamaina hoge habado ai mamangi video da aina uchagrabane ko recipe phasana takchagrabane adu mayam dum changaga dum yengbiro ko adu thong bhaujarage nga marum bora gi mathel se thau khara laujare ko ai hangam thau khara laujare any thau mek te lawi be yai adu bu mahau lebadi hangam thau ni heli methi maru khara ngaujare tilo asoi ba khara hapchanjare adu ga si khajana hana phajana ngaubirasi du sing la suba chana masuba hapchalaga phajana ngaubirasi ko adu mayam thau ngobagi niyom de mayam sum khangbire ko basic masala hapaga maru marang akoi machal ninjal hapaga dum phajana ngaubibado adu maina dum ngaudoini Maroom marang asuba khara hapchanjarani ko phadibom asuba jira asuba hapchalani si phajana ngobirani mai di leithabirani ko habdi mai kan lekhalaga di khangka ka gi doine ba hing asuba hing kitang hapchanjare ko methi kano to koi gi hing titli hing do adu alu san hapchanjaraga alu se han ngograsi adu khwai maru koi gi alu se mullaga di insang mullaba gumbane aduna khara thuna munnabagi damakta thum khara hapchanjare aduga machu phajana bagi damakta koina turmeric powder khara red chili powder khara hapaga si se phajana ngobirani ko adu sumaina thau ngobuda haphauraga di ayambana magi injangi texture se clear oibane ba yam mayek seng bai tare du phajana ngauraga thambirani si tomatoes ni ko tomatoes puree ne aina semjabane si se amakhak ni hapchanjarani ko phajana takhai biraga adu matum matum yawbududi kai hai tare ko gi toiba toida ba haibam chu leidana aduna nga marum bora da di nga marum du di yam kaigan bani na ne ko chumaina matum yaw da bi aina puri je semaga oina hapchan jabani ko khabaina nammaga huren khamena sinbado namgai bada nga marum du tatkhine na ko aina chumaina hapaga di gravy su phajarani aduga mahau se leirani dumai tawdana aina khamena sinbagi puri je semaga oina hapana pharani aina sumai hapjabani ko ado mayam sigi recipe se ai isana puthok jaba recipe ne ko ai mayam dagi ai kamta khangjade ko si se ai punsi gi ahan bo ina ju sembani ado sumaina thonga di hawgadaba male haibagi aina try toroga su yengjabani ahan ba numita adum phajana su takhre adu haw sham hawe ko do bora do hapjanjare ko sidai sida ado nga marum bora hobagi recipe di aina mamang da video ma thaga jagi bani mamang da so aina panjagi bido adu da dum check tobiro ko bora se kamaina hobada ge haibado ado mahi se kitang nangjal akan da koina masala kitang hapjan birani garam masala do aduga tapna otpirani sidai se dum mullaba mani ko alu se hana ngauraga mullaga thamgrabani na ado hai sabani sigi nga marum bora se ken basu dum yawrame ko aduduna masdi loirakpada hapiyo ba yamana koigi mahi nangjalaga hapado ado ai kitang advance oina kitang di hapureba aduduna tawbani dum kum kumjalaga sain ngakang thamure aduga hangtor akanda sigi texture se lere ko aduna phadibom hapchalaga si mutang olaga dum loire ado amadi kai gre ko aina nga marumgi matum amadi phasana kai gre to saida kairis to si lejare agi nga marumgi mathel se do mayam video se kamain to ge habdo yengminar se ko serve su tawjar age ko to phajadra texture se sumai toroga mathel amtang sumaina mayam su try toroga amtang yengbiu hawi natraga hauti habado isana dum khangbirani ko aduga aigi oina di se perfect tare haragani aina mayam da share tawjarai se aduga comment da kari mathel lukoi tawro haibge habado sumayana comment da phongdok piramo aduga insang mathel jiga chana bagi damakta aina pan iron ba maga tawjai ko aina pan iron ba sidi recipe hapchadre mamang da aina recipe hapchagrabani shorts da adugi di chakluk semjarage champut ama tawjare khongdrom champut ne chini kitang hape pan iron ba si leijare nga marum bora hauraga thongba mathel sidari leijare duga pan iron ba ko na ba nungsida khara do mathel se kamai tawge mayamna comment da phongdok piramo aduga aigi video se nauna thengna biba chilinaw sing yawbiragadi subscribe toksan biramo aduga injang se pambi ba yawragadi hawni khanbiragadi like amamam tanga tawbiramo like amamam tangduna aingonda yamna support pi habase mayam degi aina support se nijabani ko the mayam
ꯏꯟꯁꯥꯡ ꯃꯊꯦꯜꯁꯦ ꯀꯝꯗꯧꯕꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟꯗ ꯐꯣꯡꯗꯣꯛꯄꯤꯕ ꯀꯥꯎꯕꯤꯔꯝꯒꯅꯨꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯍꯥꯏꯖꯔꯒ ꯑꯩ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗ ꯑꯅꯧꯕ ꯔꯦꯁꯤꯄꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ